Pausere Jumpum Oiba Maroiba Pau Karab de Taujeri Global Teacher Role Model Award Pirapada Nugaiba Pondorakle Taubal District Manung Chanda Leiba Langmai Ted Youth Development Association Gi Executive Member Oiduna Association Asigi Tabak Thoram Kiad Asoba Tutang Loriba Maibam Somen Singda MBLA Trust Mumbai Global Teacher Role Model Award 2020 Pirapada LYDA na Nugaiba Pondorakle Hariba award asi Empowerment of Teachers for Building Sustainable Global Society aiba team da online Zoom meeting da pangthokiba thauram amata pirakibane magna award asi phanglakpada Langmai Thet Youth Development Association Langmai Thet na sangthokjaba pokjai Maibam Somen Singh Housik Manipur Government gi makhada leiriba Langmai Dong Higher Secondary School Langmai Dong da Mathematics ki lecturer oibada natana matam ki article amadi public opinion kya local policy singda iduna yang da phangalebane mahaki tunggi punjide hena mai paktuna khungkang asigi amadi lamdam asigi damak asiguma mixat kya purak oirasanu aina mapogi mafamda LYDA Langmai Thetna thawni jaki aina su serola sida makatare Manipur Sarkar na mapung phaba revenue district ama oire aina laukthokraba Jiribam district asige Jiribam haina kauriba asidagi bam laukthoknaga Jiri onthoknaba loinana district asigi manungda leiriba hana Mirol da khul maming tholam basing adu mitai londa maming thonal bagi mifam ama pangthoktuna warep lawkhre masigi matungda Manipur Sarkar da khusinaraba matungda state cabinet mifam da puthoktuna maming onbada ayaba bibina basu taksin gadhauri haire Pausi asina phangba paugi matung inadi hiram basigi matang aukiba December tang kulhomdoi da Deputy Commissioner Jiribam gi office da district asigi amelena luchingtuna mifam ama pangthokre mifam aduda adyaksha Jila Parishad Jiribam Assistant Deputy Commissioner SP Jiribam, Chairperson Jiribam Municipal Council SDO Jiribam, ASSO Jiribam, Councillor Ward Number 1, 2, 3, 4, 5, 6, 7, Jiribam Municipal Council Singh, Pradhan Ilgat GB, Doibong GB, Borobekra GB, Jiri Kanba Apan Berlup, Mitai Convention Jiri, Mitai Naha Club, Bakhal Har Berlup Singh asigi Secretary President natragana Convener Singh Berlup amam gi mioi ani sarugake mifamaduda Jiri Development Organization gi President Sadananda Mithena Singh basu sarugake hariba mifam aduna Jiri Bambo Jiri kaunaba amadi hana district asida miruna maming thodamba kul Singh Mitai londa maming othok nadaba warip lauke warip asi Manipur government da summit tawraba matungda government state cabinet mifam da puthokna pass tawduna makhata ba paikhat payaba thabak sing paikhat pina basu khanake aire Atau pau amadana COVID-19 lahijat thengna bo khona bada contract doctor tarahumra gamarina asobu totak logi boba thakan naragle hadak Manipur da COVID-19 lahijat paksana sandorak tuna mioi kya positive oikhiba amade misi mina thorak pamatam da lahijat asibo thengna bo khona bada asobu totak logadaba doctor masing wat padagi asobu awab am sarkar na mayuk nakhe masi ko khana bagi damakta sarkar na contractor Dr. Sam Malona Pahonaki adobo sama asigi manung hundram ari khak tha umgi oina contract basis ta abduna council care center singda mathong masak khangna ana layeng bagi thabak pangthokki bagi damakta Dr. Singh asibo praja section kya dagi thagat papangdok narakle pausi asina phangpa paugi matung innadi contract Dr. Humtraga mari asi thada talap lupa lising umrama piduna hakibane makhoi gi tha humgi matam subadagi makhatana tha hum abasu sangdokre Contract the Hokiba Dr. Singh asi Yorom Trabadi and the Tongan ba COVID care center sing the COVID na positive or Bami Kaya analying Satakiba Aduda Yamno Kudong Chada Mike Narangada Adu Togan Kidre. Pawasina I contract the Tabaktori Dr. Singh asi COVID laying Kakidamak to Wenasin Nabat Luiraga Sarkana Loxindana Tambibadi Langane. Maduna Dr. Singh Asibusu Sarkana Atuba Matamda regular post in the Loxin Biduna Hausik Manipur Dr. Masing Wat Padagi analying but the Kudong Chada Bagaya Lady Basi Kokan Basungani and the Supau Asina Aire. Mia Mamangda Nahek Pangangang Silamba Adu Tokpiro Siko Aikoiki Ariba inat lining Oibas Hanamahi lining Asi Anoba Mikok Tibada Masa Kaina Mayak Sing Hapkadabane Sindan inat Kangadabane inat Jokat Kadabani Hek Haiba Aduga Tautor Padan Singa Kutka Hek Manadaba Asine Mia Mamangda Hek Pangangang Silamba Adu Tokpiro Aina Southeast Asia Cultural Organization Tadorpa Serol Amana Haire Serol Asin Makatana Hai Sanamahi lining Asi Hena Saukat Paganaba Aikoi Kudimagna Awang Batak Honapam Togi Aikoiki Jumda Sanamahi Loina Latnari Bangaktane Adubo Sanamahi Latpa Ikoina Sanamahi Lai Asi Mirai Ragalere Marambaduna
Sanamahi lining asidi India ki sahi decade khudingi mikok thibada hauzik phawda mayek sena ibitripa option bidripa amadi sak khangbitripa asina karigino aibasini kanana yilibano lining asiba miraiba aibasi asawa amadi awangba thake lai am oiriba lining thau sanamahi mahakpo niraibani aduna hauzik paliba lenga asina yamna athuba matamda miyamgi ihul khangna sanamahi lining asi lakaduriba anoba mikok thibada yamna mayek sena apna naba hona gadabani adu natragadi sikona tumina leithokloi Jiribam Police na miyo ani WY tablet lising taragani pan chom kuntraga mapan ga kona na phare Jiribam District Police na war against drug ki khongchang ki saruk amba oina ngasi ayuk pung 8 minute ni furum taba madamda Imphal rom dagi Jiribam da sanglakpa tata drug registration number MN018544 asi lengak pokpi village da Jiribam District Police ki anti drug cell ki ASI A Krishna Sharma in charge anti-drug Jiribam na lusing ba police team amana SP Jiribam MOB ki lusing makata check to matamda gari asida lotna purak lamba WY tablet lising taragani pan chong kuntraga mapan ga konana gari asigi driver amadi handyman ani phare haire phara bamiyo ani adudi Imphal West District ki Mayang Imphal Police Station ki panung janba phabak chawdagi jion hak sahi kungani thoi apopagi ming MBH Karimudin amade Thaubal District ki Lilong Police Station ki panung chana leiba Lilong Turen Anbi Upak Thongdagi Mujibur Rahman sahi kun kadaruk apokpa MD Abdul Hakim ne miyoi ani asina tata drug aduda kwa sopari amadi gihu bek kuntraram purakhe haripa polam sing asigi manungda WY blessing asi amuba masuki polythene khaw amada selu tep na napsilaga purakhe bane Pharaba miyoi ani gi NDNPS ki makhada drug case ama Jiribam Police Station da arrest tar tawbaga loinana makhata na thijin humjan bagi thabak chathaba aure aire loinana pharaba miyoi ani amadi makhoi gi phangliba drug single loinana mari leinaba court pothoklaga makhathaba ain gi oiba thabak lokhalagani aire Nagalamaromda Assam da khundariba mitai singna sarkar da Manipuri Autonomous Council pigadabani haina taksinkhre Assam ki tongan mafam da khundariba Manipuri singki apunba association am oriba United Manipur Association umana hauzik Assam sarkar ki ningtham assembly mifam chathaingai sarika sirangasi Assam ki Dispur last gate asobo wakat mifam ama pangthoktuna Assam da khundariba Manipuri singda Manipuri Autonomous Council pigadabani aina dabi tawkhre wakat mifam asi pangthokpaga loinana Assam ki Chief Minister Sarbananda Sonowal ki mafamda umagi dabi kya yawba memorandum ama pisinkhre haire wakat mifam aduda saruk yakiba umagi advisor ngangop Niranjan na phongdokibada Assam da sahi kya dagi auna khundatuna leraklaba Manipuri singda Manipuri Autonomous Council pigadabane masidana tan Assam da khundariba Manipuri singbo schedule tribe ondokadabane masigi demakta ising ani taraga humtoida Assam sarkarna sarvena singba chathaba loikhrabani adubo hauzik phaw sarkarna thabak oina pangthoktan leiriba ase Assam da khundariba Manipuri singbo miraibane Assam da khundariba apik pa purup singba schedule tribe ta chanhan bagom Assam da khundariba Manipuri purup singbo atoba matamda schedule tribe chanhanduna loinana atoba matamda Assam sarkarna Manipuri Autonomous Council pigadabane loinana Assam da khundariba Manipuri singbo schedule tribe onthokna piba yaba khudong chaba sing adu phanghanduna Manipuri purup asibo jokat kadabani aina phongdoke baraga sida khangjin bada kanaba amakhaktang Tulsi managi sa thakpana kidney da leiba nungsing tumhanba ngame Tulsi managi sa thakpana kidney da leiba nungsing irai laina tumhanba ngame Tulsi mana sang naina thakpana uric acid ke level hantanbada ngame kidney da leiba nungsing tumhanba ngamanba acid po marangkaina yawe kidney da leiba nungsing tumhanba ngamanba acid chu marangkaina yawe nongmada tulsi mahi chamas amal thakpana kidney nung leibadagi ngakthokpa ngame masigi mathakta ising marangkaina thakpana kidney da anoba nungsing form tawba ngamde masina kidney da leiba toxin sin lauthokibada natana trace da leiba nungsing tokthok tengthokpada suk matheng bange karigumba mahau yawa pot chaising charuba matam ising glass ni phan thakdabade kidney da nungna chingba form tawba ngamde tulsi mana sang naina thakpa asinasu nungki laina singdagi ngakthokpa ngame madu natragana sampra mahi sang naina thakpana calcium stone sing form tawba ngamde apik panung singchu irai laina thugai bangame nungsing thugai pada mateng pangbada natana sampra mahi asi hakchang da sukana bagaya pire Nagalammarom da ngasi khakta da miyoi manga leikidre kunthraga taruk khak positive oire Chaliba pung kunmari asida Manipur da miyoi kunthraga taruk khak COVID-19 positive oiba thengna khre miyoi di phum doina laichat asidagi paduna discharge tawkhre ngasi khakta da miyoi manga laichat asin leikidre Health Department ki Assistant Director su oriba Department asigi wagangloi Dr. Khoirom Sasi Kumar mangana thadorakpa serol amana hai
ngasi nauna positive oikiba mioi kuntraga taruk asigi manungda mioi anidi Central Armed Police Force dagine makhoi punamak tribal history leitaba mioi ngaktani haire nauna positive oiraklabasing asi tharga state asida COVID-19 ki apun confirm case lisim konipan chupna marfudara taruk sukre haujik phawbada laichat asidagi phakiba mi ki basing lising kun taruk changa kun ga mathoi sukre haujik active case da lising amaga sani kunithoi da leire laichat asina laikidaba mi ki masing sahum yakhayum doi leire haujik phawba laichat asidagi phakiba ki sang chada marfudara mari dasmik ahum mapan oire atopa pau amada nungsinariba nupa amana nupi dugi machan nupi da natabale chatkre hariba thodok asi Uttar Pradesh ki Banda district ki manung chanda leiba mafam amada namidang pung nipan adwaida thokibani haire nupa atuna mahaka nungsinariba nupi adu unabal lakpada mani ki jumda chatkibadagi leiramdabagi kodong chaba lauraga nupi dugi machan nupi aduga jumda laiminariba manau nupa aduna atopaka amada lairik padun leiringai machena laubagi khonjil amataraki haidon sensilubada nungsinaba nupi dugi machan nupi adu izat mangalambani haire nupa adu amambagi khotong chaba lauraga senkhre haire aroibada content sing asigi maroiba pau khara si pau damjariba Manipur Local News YouTube channel amadi Facebook page asidagi yengpiriba punamak pathagachari channel asina tomda kanarabadi subscribe to bitribasana subscribe to biromo loinana like and share to bujuka bigano punamakpo amuka hanna thagachari